MD Shahnawas mihat ki matangda laingaka GAC ga wari Purakkhre. Tha ahumgi manungda investigation chathaduna charge sheet pikhatlakpa yauna matungda asiguma thodok amuk hanna thokhandaba khutlai paibasing chathok chasin tawbada thingbaga loinana social media da communal irang thoknaba wakai ngangbasing akanba action launaba wafam yauna Yanaba Purakkhre. Kairang Teramakhongdagi MD Shahnawas pu miyoi kharana faduna pukhraga minung silaitana hatok lamba thodok asiga mari lainana GAC Amadi Maitei Pangalgi CSO kaya yauna ngasi secretariat laingaka Wari Purakkhre hairi. Wari sanabaduda yanakiba wafam singdi Shahnawas misi asigi matangda kupna thizinduna tha ahumgi manungda charge sheet pikhatpa pamdaba thodok asiga manaba makha tana thokhandaba amadi khutlai paiba sing chathok chasin tawbada athingba thambagi wafam yauri. Social media da community masengi marakta pamdaba thodok thorakpa yaba mawongda akanba wafam fongdoknariba miyoi singi mathakta akanba action laukhatpaga loinana Furup masel nungsi chanana laiminanaba pandamda CSO sing yauna mifam pangthoktuna thabak laukhatpa amadi Laikhidraba Shahnawas ki imung manungda laingaki maikaidagi piba yaba mateng piba haiba wafam manga asi yanakhi hairi.